Tamenglong districta ihan hanna miyamda service pirakhiba telecommunication service provider Bharat Sanchar Nigam Limited BSNL asi May thadagi Manipurda haurakhiba irangi matungdagi function tawduna leire. Tamenglonggi BSNL telephone exchange office asi so lonsinduna leire. Office adugi manakta labor singna phonglokhibada May tarik ahumgi matungdagi office asi thinjinduna laikhrabani haiki. Tamenglongda BSNL service operator na thabak lepkhibana BSNL gi landline mobile network broadband May thadagi hauzik phawba chattana leire. Tamenglongda ihan hanna piba network oibana BSNL gi mobile number asi bank Aadhaar amadi atai maru oiba singda link tawbana thamari henna service pidana laibasi subscriber singda akaiba kaya piduna leire. Aduga subscriber kharana BSNL gi staff sing marakta local gi mi kharada su leiramlabadi masigi khudong chadabasi leiramloidabani haina phongdorokli. Government gi pukning chingsiladuna subscriber singna BSNL gi service asi concerned department na athuba matamda amuk pibinaba appeal tawrakli. Marak asida Tamenglong District Pensioner Association na mari leba authority da mobile internet service tinglibi asi pensioner ahal laman singi khanduna amuk lauthok pinaba phongdorakli. Pensioner Association na phongdokhibada pensioner ahal sing moigi sumangdagi lana chatpa ngamdaba singna treasury office da photo update tawnaba chatpada khudong chadaba kaya mayoknari haki. Hiram asida Tamenglong District Pensioner Association gi President Ajon Gonmaina asumna phongdorakli. Internet thingbi basina ahal laman oiriba pensioner sing makhoi gi thongandagi apan thokpa ngamdaba makhoi gi phamungdagi phawba haugatpa ngamdaduna leriba pensioner masing yamna leri. Adudagi hendoktuna Tamenglong District ki Kasunkaya da Khongang sing da leriba pensioner sing na Tamenglong District Headquarter da leriba Treasury Office da photo namnaba lakpasi yamna khudong sadaba mayoknari. Maram aduna athuba matamda internet thingbi basi lauthokpiyu haina Mari Lainaba Department Maru Ena Government da Tamenglong District Pensioner Association gi President Oiriba Ajon Gonmai Ahagna Pensioner Singi Traptegi Nolokna Nonjari. All Naga Student Association Manipur Ensamna September 3 internet service kuina thingjilibasibu pendaba phongdokhibasu laikhrabani. Rongmai Naga Council Manipur gi Vice President Athan Rongmaina press statement pitokhiba matung ina basic internet service numit chama hena thinjilibasi society da akaiba kaya piduna lakhre. Rongmai Naga Council Manipur gi matung ina makhoina Manipur gi irang asida tangdu leitaba hanjilaknaba honaduna lakhi. Aduga National Highway 37 da cha thaknaba polam sing tekta kaidana Imphal hannaba mateng kaya piduna lakhi. Mobile internet thingliba sina miyoibagi fundamental service sing maru oina banking, postal service, hospital, school amadi online study da akaiba kaya pibiri haina phongdorakli. Masina Tamenglong amadi None district da health, education amadi business sector da awaba chaitheng kaya pibiri. Village Authority Chairman Council BACC amadi Chairman Secretaries Association Tamenglong CSAT nasu Tamenglong District da mobile internet service da athingba thamlibasi handokpinaba District Administration Tamenglong amadi State Government da haijakre. Village Authority Chairman Council amadi Chairman Secretaries Association Tamenglong na mobile internet service asi athuba matamda amuk pibinaba appeal tawduna karigumba moigi wakat asi tabidaba tarabadi kanba khongjang changsilagani haina phongdorakli.